Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi video call da rong Tabi manga suba tangka Sylvia ngasi school laktrabanina ani disu ihang hang badongna tawi Sylvia yauradi magi karanda noktana langdan nungaibani Sylvia yaudrabanina ichik chik badongna tawi class tagi su thoktre makhoigi bench ta famduna ani du nungaitana wari sanarai Sanathoina hairai Bit kalite Sylvia yaudabasi Rebecca su Hoi asengbai su Chingkai lakro ngasidi udene Lamgani khangde Nabani muk saunaraba Rebecca su nungaitana hairai Yare topto kainakro sungtabu saune second khudigi yengning diamna Khangde dai Kari maramdaino handakna Magi hanagi ex tuga wari sanarambaini Dum chamna saba nataba Chamna saba oirgabu ai saukidro chamdabaini aina saurisi Rebecca mamit kaduma pira chelaga hairai Maina nusimanbaini atopa nupi oiradi nahana tokrani Pharise khanjiluranu Sylvia yaudabagi nungaita ngasigi oina dum lensinkre ani dusu asumna pungsu haukiduna numidangi matamni Sylvia da unknown number ama text tharaklami Sylvia su tumbani haina kada changlaklaga phamungda hiptharami phone dusu net on tawduna WhatsApp amuk changi unknown number gi text terambadu ubada magi chong heidaba mihuldu amuk chong bahorai tharakliba text du yenglai Kaidorino charba Sylvia text to send tawraga reply pi sira piroi sira ngahak khali aduga reply tawrai Sumlai chare nangdi Somda ma dis online leibana text to thakibaga thuna send tawduna reply khudakta pirai aduga ngahak ani du text thanai Chare isu loidangari Oh Kai honarige Kem honadeda nangdi Direct tami aidi Class kya 12 Kai subject loge Science ado kainam hangini hango Nang sinu piru nuparo Sylvia message tu bada khangnok nok lai aduga mu reply pirai Nupi ne aidi nang sinu pinatra Nati aidi nupani Message to paraga amuk mathante no amuk sukhanjai kaiginomi aina chonghaidaba mihul chonglisi haina chonglakliba mihul adubu phajin jaduna amuk reply tawki Oh aidi nang nupi oribe khalure Natida nupani Mingdi kai kauge to Nganba kawi nangidi Sylvia magi maming leifam lairik tami khotli amata haidoklamde maming hanglakpa duda atopa wa oina onduna thanai Class 12 nina lairik ti kyam parage Padida ado kainumdaga hangeba hango Nangondagi number se kama yaramino kanana pirake Handaki wahang sidi kari haina reply pidoino bifam khangdang hek lei makha tana halaroge khana tumina laithoi amuk khalaga text ama muk thajilai Nangna ise masakhangbro Sylvia handakti text handa yarui dori kaigumba haludrasu amuk mana khaiba mankidoini tasingna soikiba adudi nganbana khangbasu nakti adubu tasingna mak soikiba oibana Sylvia hauji pawba ikaiba adudi fatri text send tawraga asumna muk reply piki Nang kanano haiba ikhangde aduga nangi number sisu mina pirakba nate video call di matangdumadi ay asingba maki soibani madugi damakti lana khanbiganu ay soikibaneba Text to thakibaga mapukningda fauriba khoirangba du fanaba sor kitang hondoi amadisu sin tawkibaga typing tawba kuihaude kari amuk hairakadoino haina langtak narai Oh adude ke sukhandeda ado sumsakhangna se photo matharo ayus tharake Sylvia handa mukti text reply pige khaludre sindamak tawraga tumina leithokle asumna makha tani reply piramdana Rebecca da call tawi
kuinaga ring khingande makuta phone du paiduna leirabanina amurak anirak ring chatpaga adum pairai. Hello? Bema, ai chope, ikaibana sire. Magi pukning da fauriba langtaknaba khoirangba ikaiba thakatpa khuding mamanabida tamjaraga phakigadum khalli aduga amana Sylvia gi problem ama thokpada maga close oibi mamanabida share tawbagi hainabi su leizai mangonda thokpa khuding lithok jaraga penjaba fauzai. Sylvia na chope ga hairakpaduda kaidorabanu khana Rebecca na su hanglai kaigumba amadi oiramlani khalabani maramdi mamanabisi mathong khra chadi khangbana. Kaidorage mo? Ngarang nang da WhatsApp group ama lakpro aikoi class 12 science stream gido searching lene admin oibani suggestion ke ka tharakpagi. Adu kaidoraba? Ngarang ina chak thonglingai daneba aina wathi warim gi oirabai ningdana ko. Masi hairaga ngarang dagi ngasi fawba thokpa thawdong khuding amata chithadana tami mamanabi gi wadu taraga Rebecca snoklibani aduga asumna hairai. Tawni nangdi namai du thakpanina is call ga nataba direct hekta video call da rong tasinbini ne midi call gumba text gumba da rong tai haini aduga nangdi direct video call. Masi hairaga amu khonjal thokna noglai Sylvia su pakhatchai wazai mana soikibadugi mamanabi naga nokshilakpaduda ikaibasu phaurai masi yamna maithakpi oirabra khana adubu icham chamjaba oibana asengbu pukningi wadu amuk haireklami. As ado ai tasingna soibani ba ai soibani di haikimni amuk lana khalamdoira khangdi. Hera adugibu soiradi soikhre kaino. Mamingan ba kawi hai akhoi school distami hai class 12 science ni aidi pakatana message kamta handramni aigi budi amata haidokidi adu sikai kanamta haidokanu kona. Pakatchaba magi matausida Rebecca da amuksu makhol thokta khajik noklai aduga hairai. Ngan boy di khangi nang khangdaba ngan mado khangdi jingkhai hoige he school lakmina bado mayum sunakna bani jingkhai hoiga as ado jingkhai daga hairunu ko mamanabi sigi mataw yengi khanduna Rebecca sulakna rei nganba masado ina haidoke haiduna nganba masa khangi ga hairakki baduda amuksu masada haidoke kaina tawrakpaduda haida haidokhradabai ningduna pakhachana hairei. Yaro haidokanu ai kai haiba aidi haibirisini ko hek haidokpadi yengwaidi school ga tokidamni jingkhai du sahibi yaro hairu hi nangsu jingkhai ga saunakre yare nabani gi saunababu hayeng na school field do nabani gi oikrani hoise ado hayeng school lakadro lakani ngan ma masak takpi gelo phabaningo mi thoina stinadamni jingkhai hoiga duk nagnari do nongta tholakti Tabak siyam phabani gyan siyam tabani jingkhai hoigumna ngausinadamni ngan mediam phabani. Ekhoi school da tamnaga aina masa khangamdrisna kamai tawriba nang surdi khangbe ubada asiriga haini school la sumdring han krasi sumdringni jingkhai ga nongfa doga school hanmina kibese ai de jingkhai ni chalage fakta hairamdi jingkhai nei ngonda kemta hairamdina chatkibaga yawbuda nganbuga chatminabaini nganbadi nupi amta gonsinadamni. Makoi ani do sumna wari ngahak sanaraga thamnakre. Nong nini so hawkre ngan besu Sylvia de text tharakidre Sylvia na sutharudre Sylvia di ngan wagi number fawba kakre thoina kari su khanjiludre. Sylvia da ngan masak takpi ge hairuba numitagi ngan besu school lakidre Rebecca ga jingkhai ga su saunaba phaduna phajana mu wari sanakre. Rebecca na Sylvia ge wari singdu jingkhai da tambadagi ma su khangli Sylvia uba kudingi jingkhai ni hek laknai video call da rong tabi haiduna. Nong school dani ngan baras kadu ngasi di wari sana school gi film da lai. Bell tadri formadi break thaba matamda fills da phamdaba satra satri yaudi ayambana nupi sunupa su hauduna makhoi gi thokpa machi da famnai. Mamanabi masel kaya mamanaba masel kaya amadi magi nuksina jaba kangbuna pair famnai ngasi ngarang dagi wanate mahausa dagi chatnaduna laklabani school siyo aina makhoi ani dudi kaya thoina thokandaba oibana makhoina tawriba singdu hainaba oide aduna rasna haireklami. As kaino pair famba hormene
Talida class to mina family bene na fe. Bell tadrifo rage lay thopa. Nang phone pro. Purakte da sum hai bani. Ngan baga raska wari sana laklibadu field mayam marakta famliba Ningthouja Rebecca Nungcthoi makhoi ahumna su urami. Ningthouja su Rebecca na tambadagi khanglabani Sylvia na nganbada video call tawshilubado. Ngan bahoi lakpa ubaduda Sylvia da masakta ke haiduna Sylvia da wansinduna haidai. Video call ihe soibani ado asdala ibisini ngan bahaido. Masi haiduna ngan bahoi lakliba domdon thokduna tai. Sylvia su khangningna Ningthouja na hairiba domde yenglai adubu atopa satra khara slakpana karambano haiba khangba ngamdri yengna hairai. Karambano to asam nakalda raskalak minarise. Sylvia amuksu Ningthouja na hairiba domda laiduna yenglai adubu mani yenglubadadi lakminariba anido mamai laiduna chatkre. Masakti khangba ngamhaudri matungda makni horiba khangning yenglubani khangba ngamhaudrabada mathamoida penjadaba amadi phawbagumna tawri phagi oina mapan thokna solai hek uhaudida somdala ona kaukrage aduga haidoke nangonda video call rong tarakpido sidalai nupisini haina yengningba khangningba poklabasu pakhachaba amadi adumak fauzari aduna makut masa hairaga hairai. Yaro Ningthouja adumai tawnu ai kai haiba please khangan bigano ai tasingna soibaneba ai kai haiba. Sylvia gi matausida Rebecca Nungcthoi amadi Ningthouja makhoi ahumdi noklabani aduga hairai haire phagi tawbani haiduna. Ningthouja sungan bahoi gi matungda chatkrege haiduna punna phaminarambadu haugattuna chatkre makhoi ahumsu ngahak lera class ta muk changlai. Bell taraktuna class mathang lawkre loisilakpagi last period ta Chinglen changlai mayamda haugattuna ikai khumnaba utlaga famnakre. Chinglen sularik ama paiduna takba haurai mayamda tumin ojana taklibadu munatai adubu maningda famlibi Sylvia di bek tamakok nonsinduna tumli ojana kari takli kari hairi haiba amatta khanglamdi ojana udana bani haiduna mana mayai thangduna makok nonsinduna kanna tumli. Chinglen sularik to paiduna chatna takli asum last bench lomda kumlakpada Sylvia na tumduna leibadu urakpada hek sauningbadu yauri. Ojana khwaidagi sauningba hairabadi students singna gyan tanaba mawngda fazana larik takpiringai students singna pukning changna tadaba joitrang patrang tawduna leiba asini khwai sauningba. Sylvia gi magun hanadagi khangbaga asumna fazana taklingai thawai yaudana yam usitabagi mawngda tumduna leirambadudadi Chinglen mai haure sauningbana Sylvia da wansinduna munna yengi nakal da famlibi ani dusu ojala e haibagi mawngda kuningna tinduna ingit tawi adubu Sylvia thawaidana dumak tumli. Chinglen wa mata haidabi mana pairiba larikduna Sylvia gi makokta pop tharai. Sylvia mama nabi ani tuna karin tawraklini khanduna nonde non khalakta asumna hairai. Nabani ngasibudi supai paisilagane dustbin da hapchindoini yam harokono. Nungcthoi Rebecca gadu nokningmana dilori adubu oza ama leibanina noktokpa ngamda machinum sinduna khangli atopa satra satri singdusu Sylvia da loini yengnarei aduga tumin nokli. Yengbadadi Chinglen gi masaktu sauba sungman mande yam tap ingba malami adubu ngangthorakpa wahaidadi ikai roidaba pi taroidaba leite aduna Chinglen gi mangun sukhangbana atopa satra satri singdudi tumin leinare class 2 pumchik hekchi. Sylvia su ojana lairik takpagi makhol taki dabaduda karino khanduna mamai dinon katabi hanglai. Sir thokraba Manakta famliba anidudi khumba kiraduna khumlakte Chinglenna. Yaragari aina takcharise ngaktang tabigira tumbado yumdoina fazana tumbiro yaningdabro. Khonjal Chinglen gina haiba khangle khangboi lakpoi mamai fatngan khalai aduga yenglai Chinglen leptuna lerambadu ubada pakhalai Sylvia. Chinglenna tumbatuga haina amugarudira.
Chinglengi asigumba wahayse Sylvia tingda pali moli moli ngangduna midi fazana ikaiba piba hay hayba hanadagi Sylvia su khanglibani. Sylvia mayamangdi kairaduna mamai Nungcthoi Chinglen su makata na hairai. Aikhoina satro oiringai matamdadi ozanaga wa nganglakpa hanglakpase leptuna leini. Sylvia famlambadagi fuk hogali aduga lepi makokde dumak Nungcthoi. Yani famo lepo warni. Sylvia tapna. Sorry sir. Hausikakta soire khanglakpra atai matamda tumgira langira kusito ozana taklibasidi karino haina gyan tana taduna khanglabo hano hayeng hangchita ngai exam di nang kyam khangge kyam hairage larik se loina khangba haiblorabo. Chinglen sumna tapna nganglakpadudadi Sylvia su phajani kairami mamai su nankatuna yengpapau ngamdri ikai manbana mapi su tarai. Sylvia ka pekangbada nakal da famlibi mama nabi ani du sunungai raktri asumna chairingai tanjasida 12 science ki section B gi nupa macha taramu thongjil da leptuna nupa amana hairai. May I come in sir? Chinglen nganglambadu chap leptuna thoraklaga yenglai. Sylvia ikai na kaple haibadusu Chinglen na khanglami mamai thangda Chinglen su mayam pumna makta ngang basaduna hairai. Nakoi loina maktane ina harise ozana lairik takwa horabadi gyan tana tana bo hano khawri khano kangba makai lolise nakoi bo heina bani ozana lairik takwa horabadi ushitha hoidaba katu karan hekta dormi. Wahay kra se hairaga Sylvia bu phamu haiduna famalaga lakli ba nupa macha singduna onsinduna hairai. Kari leire mayam maraktudagi nupa amana sumna hairai. Sir gi class yaugena lakpani Sir ibom chadu aruba malayrena aikhoi class laramdana chatkre. Noi science bigi noi tangla student se. Nati sir moi atai di yauningdaba male. Oh phare yauningdaba moi di doctor ni chango. Asumna makhoi sanglaktuna nupa side ahangwa bench singduna magi famna kre mayam maraktuda ngan ba chingkhai su yaurami. Chinglen su makata na larik takpa hokre Sylvia su kai bakran nanglabanina walan amata ngangkhidri tuminna maru luktuna larik tamuna yengduna lei adubu wazana takline na tawribadu Sylvia di mapukning changlamdi mathong maram khangdana chonghaidaba mihuldo amuk chonglaki leitafam khanglakdraduna Sylvia fukhawgatuna hairai. Sir, may I God? Chinglen Sylvia dam muni yenglai aduga thokra haina mamit na ingit pirai. Sylvia mama nabi ani du fahoramdana tumina class tagi thokre. Sylvia washroom lomda lakpada nupi khara amasu class yauningdabagi lotuna leirami. Sylvia sor sangna hondoktuna chongliba mihuladubu tapna fajinjai aduga wakhalda sukhanjai kaigino sumaini hege khangaudana mihul chonglibasi haina mana hek nganbada video call tawshiliba numittudagini chonglakliba mihul asi adubu mana nganbabu masak khangba natri nganbana mabusu kanano haiba khangba natri. Asumna leiramliba nupi singduga ngahak wari tawduna class matam loiba ngaiminei. Asumna ngahakki matung class matam loiraduna masu washroom dagi tholaktuna class tamna tapna changlai. Chinglen di leiramdrei Chinglen na taklamba singdo notes toksinba loiraduna section B gi kangbudus thoglai. Sylvia na changlakpaga moina tholakpaga thongjinda punna thengnare adubu Sylvia ikairaduna nupa singduri kanano haina hanna yengludre tumina maru luktuna changlai makhoi su punna mari thoknakre. Suti sutharabanina satra satri singdusu mari bek yanaduna thongnarei. Sanathoiga Rebecca gadi Sylvia ngaiduna leiri asumna makhoi ahumsu magi bek yanduna class tagi thoglai wadi amata ngangnadri aniduna tumin leibaduda Sylvia na hairai. Kainguna banisu wangangnadabi hainakrabo. Chinglen na ngasai Sylvia na ngangkibaduda nungaitraduna makhoi anisu walan ngangdabani adubu Sylvia na hanagi matawgumna nganglakpasidadi makhoi anidusu nokfet tawraga wa makha samdaba haurai. Sanathoi na hairai. Mutse kaya kaidogdena ngangdabanida. Mut kaidoraba. Sylvia gi khalaga nungaitana leirambani kaisu khanda hanagumna torokpasidadi haraujana kaisu tawdre hairai.
Matangduda Rebecca-nasu ngasagi chinglengi matawdo haina hairei adubu Rebecca-gi wadu loiba nangde Sylvia-na phatkhumlai. Nungdumda cheituklamadi soidrabani. Wahaiduda ngakladuna Sanathoina kaigino hanglai Sylvia-su thausadana adumak khumlai. Chinglendo mai machindo sugaidini yengoina. Wahai sidani amuksu Sanathoi Sylvia-gi mamai mapada nonsinduna hairaklami. Kay haiba crush to ba? Tue yonggi crush lo. Sengdi sengi ko hayeng amuk sar ubada wawdi haire ko. Haire kainu. Uiridabada pangangang numina. Sunday khudingi sar Chinglendo aikhoirom da hek lakpani. Khangni ba handak Sunday da aina kaidogi yengo. Mama na bisigi haidorakliba wahai sida themjinba oina Rebecca na hairei. Sylvia nang karan tawnuko oza da khoina soirubi netro hairi miyam da. Gyan amuk tasilakanu tanja sida. Makhoi sumna wari sana thaulakpada Chinglen su gari thaudoraktuna thaulai. Sylvia Chinglen ubada thangatuna chatlamba makoktu fat nondai Chinglen su mamittuna Sylvia da munna haifet yenglami aduga thauduna dumak chatkre. Makhoi ahum sumna magi mayumda hanarakle. Somna nganbasu mayum yorakpaga figa hongdakai famungda longna hipthai aduga phone hana yengi gallery changlaga seligi photo yengjai amuk khana amuk sauna sumtawna wari sabana handaksu amuk sauna khiduna nganbagi number block hapkibadagi hanglaktribani asumna hiptuna ngak photo du yenglambadagi makhoi roomda chatlusi khalai aduga amuk fokhawatuna school dress hongtoi tanjaduda rani su changlai. Thoiba atombadu school halaktrine. Tawradawni. Aina thaba amu chatke khaladi adum yeladawni. Kari thabakno kadaidano. Yare chatlaroi. Nang pabungsu phamle chatkre. Sangi saji kakpase nangondi hekta taba. Ima so haifam khangdre. Atombasu muk halakladi tuition chattoine nane. Imong sigi karimta hana yenglamaroi. Ichade hekta tai. Adubu kari di tawne hundokpa yaba nattabanina. Warasuana hotnaba tabani. Atombana banisu school pulamadi hek phaba. Pundabanina kadaida kaidawa chatnino su khangdriba. Hauji phoba halaktribisi yengoba. Nahan makhaidi nangna yawraktrigai mana hana lakpaniba. Phari law nangsune charaga wanthoklaro. Masi hairamlaga rani su kadagi thokre. Nganbasu seli hoiramda chatti chatning thabak mayamsina nanglaroi hayeng oina chatlagi khalai. School dress su hongba loiraduna kadagi tholai aduga chakhumda changlaktuna charawanaba tawringai salida call tawsinsinda khalai aduga phone du yenglai block hapkhrabanina upaidi leita whatsapp toina changlaga thanakiba text singi haiduna changlai hek changbag uri wrong video call haina save tawriba number adu madu ubada nganba noklilaktuna haifet noklai aduga machinda tapna solai kana boirizano video call ga tawsilaktana ai khangba miro natragana tasingna surakpa boirira ngasidi ai noina nangonda call tawsilaga wari sadongni